Hello everyone, mayam punamak aigi anawa video da taramna ukjari mayam Tripuragi Nirmahal hariba mafamduda koiminarisi ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯚꯦꯟ ꯑꯃꯗ ꯀꯥꯈꯠꯂꯦ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯆꯠꯄꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯝꯊꯤꯡ 65 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯑꯣꯏꯅꯤ ꯑꯗꯣ ꯃꯐꯝꯁꯦ ꯌꯧꯔꯦ ꯃꯐꯝꯁꯦ ꯌꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯍꯤ ꯂꯥꯟꯗꯣꯏꯅꯦꯕ ꯍꯤ ꯂꯥꯟꯕꯁꯦ ꯇꯤꯀꯦꯠ ꯀꯛꯑꯦ ꯇꯤꯀꯦꯠꯁꯦ ꯃꯤ ꯑꯃꯗ ꯂꯨꯄꯥ 50 ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯅꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯦ ꯃꯣꯏꯅ ꯃꯤ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯊꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯁꯤꯗ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯦ ꯑꯗꯩ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯌꯣꯜꯂꯝꯃꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯤꯗ ꯐꯨꯆꯀꯥ ꯌꯣꯟꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯂꯩꯔꯦ ꯃꯣꯏꯒꯤ ꯐꯨꯆꯀꯥꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯐꯨꯗꯣ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄꯤ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯆꯥꯔꯣ ꯑꯝꯇ ꯇꯦꯁ ꯇꯧꯒꯦꯅꯦ ꯅꯣꯏꯅ ꯄꯣꯞꯀꯣꯔꯟ ꯂꯩꯔꯥ ꯊꯕꯤꯁꯨ ꯂꯩꯁꯤꯅ ꯊꯕꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯣꯌꯥꯗꯗꯤ ꯁꯨꯃꯥꯏꯅ ꯊꯕꯤꯒꯁꯦ ꯈꯔ ꯈꯥꯏꯔꯒꯅꯦ ꯃꯣꯔꯣꯛ ꯆꯥꯏꯁꯤꯜꯂꯒ ꯌꯣꯜꯂꯤ ꯍꯥꯎꯏ ꯌꯥꯝꯅ ꯀꯅꯥ ꯆꯥꯅꯤ ꯃꯣꯏꯁꯦ ꯄꯥꯅꯤꯄꯨꯔꯤ ꯆꯥꯔꯦ ꯃꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯔꯁꯤ ꯑꯃꯈꯛꯇꯪ ꯂꯧꯑꯣꯍꯦ ꯑꯅꯤ ꯂꯧꯁꯤ ꯑꯃꯃꯝ ꯆꯥꯁꯤ ꯅꯣꯏ ꯊꯨꯝ ꯍꯥꯞꯄꯟꯗꯦ ꯆꯥꯔꯅꯤ ꯀꯩ ꯃꯌꯥꯝꯁꯤꯅ ꯕꯥꯔꯣ ꯃꯣꯟꯖꯥꯅꯤ ꯕꯥꯔꯣ ꯃꯣꯟꯖꯥꯁꯤꯁꯨ ꯍꯥꯎꯕꯤ ꯊꯨꯝ ꯌꯥꯝ ꯌꯥꯎꯕ꯭ꯔꯥ ꯕꯥꯔꯣ ꯃꯣꯟꯖꯥꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯍꯤ ꯊꯥꯗꯣꯔꯦ ꯍꯥꯏꯅ ꯄꯔ ꯆꯦꯜꯂꯦ ꯁꯦ ꯍꯤ ꯊꯥꯗꯣꯔꯦ ꯁꯦ ꯀꯨꯝꯃꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯌꯥꯏꯗꯅꯦꯕ ꯃꯥꯒꯤ ꯃꯐꯝꯁꯦ ꯂꯩꯔꯤꯁꯦ ꯏꯁꯤꯡ ꯃꯌꯥꯏ ꯇꯥꯅ ꯆꯠꯇꯣꯏ ꯑꯩꯗꯣ ꯂꯥꯛꯑꯒꯦ ꯃꯤꯅ ꯁꯥꯎꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯀꯨꯝꯗꯤ ꯀꯨꯝꯊꯔꯛꯀꯦ ꯑꯩ ꯐꯝꯕ ꯌꯥꯏ ꯃꯁꯤ ꯍꯥꯞꯆꯜꯂꯨ ꯅꯪ ꯁꯥꯏꯗ ꯐꯝꯒꯦꯔꯥ ꯑꯗꯨꯒ ꯃꯃꯥꯡꯗ ꯐꯝꯃꯣ
ꯃꯌꯥꯝ ꯖꯧꯔꯦ ꯃꯐꯝꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯃꯌꯥꯝ ꯈꯨꯆꯥꯎ ꯑꯃꯅꯤ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯃꯨꯛ ꯆꯪꯕꯅꯤꯅꯦ ꯄꯩꯁꯥ ꯂꯨꯄꯥ ꯃꯅꯨꯡꯁꯦ ꯅꯨꯡꯁꯤ ꯃꯥꯡ ꯂꯧꯔꯣꯅꯦ ꯂꯣꯏꯔꯦ ꯃꯣꯏꯗꯤ ꯇꯥꯜꯂꯦ ꯀꯥꯈꯠꯀꯦꯁꯦ ꯇꯨꯡꯗꯩ ꯀꯥꯡꯕꯗꯧ ꯏꯃꯥ ꯃꯥꯡꯗꯩ ꯀꯥꯞꯊꯔꯦ ꯃꯌꯥꯝꯁꯤꯒꯁꯨ ꯑꯃꯨꯛ ꯇꯤꯀꯦꯠ ꯀꯛꯏ ꯑꯁꯤꯒ ꯃꯤ ꯑꯃꯗ ꯂꯨꯄꯥ 30 ꯑꯗꯨꯃꯥꯏꯅ ꯂꯧꯏ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯛꯅ ꯂꯣꯏꯅ ꯆꯪꯉꯦ ꯑꯗꯣ ꯌꯦꯡꯉꯨ ꯃꯐꯝꯁꯦ ꯐꯖꯕꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯃꯐꯝꯁꯤꯗ ꯌꯦꯡꯕꯤꯌꯨ ꯐꯖꯕꯅꯤ ꯀꯩ ꯂꯩꯒꯦ ꯁꯤꯒ Foxtail plum ꯀ꯭ꯋꯥ ꯅꯠꯇꯦ ꯍꯥꯏꯁꯦ ꯈꯖꯨꯔꯅꯦ ꯈꯖꯨꯔ ꯐꯣꯛꯁꯇꯦꯜ ꯁꯣꯟꯗꯒꯤ ꯑꯃꯨꯛ ꯀꯣꯏꯁꯤꯅ ꯍꯥꯟꯅ ꯁꯣꯟꯗꯒꯤ ꯍꯥꯟꯅ ꯀꯣꯏꯔꯨꯁꯤ ꯇꯣꯟ ꯑꯗꯣꯝꯗ ꯀꯣꯏꯔꯨꯔꯒ ꯁꯥꯟꯅꯔꯁꯤ ꯀꯥꯔꯄꯦꯠ ꯑꯣꯏꯅ 호래 보고 있니나. 제 버전이야봐. 아, 수피세 갖고 징그럽 잠깐 보내서. 또 남자 싱가는 잠깐 징그럽. 원우. 징그럽 잠깐. ꯃꯌꯥꯝ ꯃꯅꯨꯡꯁꯦ ꯈꯨꯆꯥꯎ ꯑꯃꯅꯤ ꯑꯗꯨꯅꯅꯦ ꯄꯨꯔꯥ ꯂꯣꯏꯅ ꯆꯪꯕ ꯉꯝꯃꯛꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯑꯁꯤꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯀꯟꯐ꯭ꯔꯦꯟꯁ ꯍꯣꯜ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯏꯌꯦꯕ ꯀꯟꯐ꯭ꯔꯦꯟꯁ ꯍꯣꯜ ꯑꯣꯏ ꯃꯥꯜꯂꯦ ꯉꯁꯤꯒꯤꯁꯦ ꯑꯗꯨꯅꯦ ꯑꯁꯤꯒ ꯑꯩ ꯑꯃꯒ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦꯗ ꯁꯤꯁꯦ ꯁꯤꯒ ꯑꯃꯨꯛ ꯊꯣꯡ ꯄꯥꯟꯅ ꯁꯤꯒ ꯑꯃꯨꯛ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯗꯤ ꯍꯣꯏ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯅꯝꯖꯔꯛꯑꯒꯦꯕꯀꯣ ꯑꯁꯤ ꯃꯅꯨꯡꯁꯤꯁꯨ ꯄꯨꯔꯥ ꯑꯩ ꯐꯨꯜ ꯀꯥꯞꯄ ꯉꯝꯗꯦꯕ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯀꯩꯁꯨꯝ ꯈꯪꯕ ꯉꯝꯗꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯐꯖꯃꯅꯤ ꯃꯌꯥꯝꯅ
ꯐꯣꯇꯣꯕꯨ ꯀꯥꯞꯇꯣꯏꯔꯥ ꯚꯤꯗꯤꯑꯣꯕꯨ ꯀꯥꯞꯇꯣꯏꯔꯥ ꯑꯩꯗꯤ ꯍꯥꯏꯁꯤꯅꯦꯕꯣ ꯄꯨꯔꯥ ꯉꯥꯎꯔꯦ ꯃꯐꯝꯁꯦ ग्रुप जांग कापो सिंगल कापतोनी ꯃꯌꯥꯝ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯃꯊꯛꯁꯦ ꯑꯩꯈꯣꯏ ꯀꯥꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯀꯥꯔꯒꯦ ꯀꯥꯐꯝ ꯀꯨꯝꯐꯝ ꯌꯥꯝ ꯁꯥꯊꯤꯅ ꯖꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨ ꯀꯥꯔꯛꯑꯒ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯐꯝꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯑꯩꯗꯤꯅꯦ ꯉꯥꯏꯍꯥꯛꯅꯦ ꯖꯣꯙꯥ ꯑꯛꯕꯔꯒꯤ ꯁꯤꯟꯒ ꯈꯜꯂꯨꯔꯦ ꯍꯥꯏꯁꯤꯅꯤ ꯃꯣꯏꯒꯤꯗꯨꯒ ꯅꯝꯕꯗꯣ ꯄꯨꯔꯥ ꯍꯥꯏꯁꯤꯅꯤ ꯈꯪꯉꯝꯃꯣꯏ ꯃꯈꯥꯗ ꯑꯌꯥ ꯈꯨꯐꯖꯕꯅꯤꯅꯦ काय तुमचं ꯁꯤꯁꯦ ꯁꯤꯗ Nama lao. Nama siga lao. Jam hay na sai wo moi sa. Thai thai kimi. Sam koi ri se koi gyan men ta de am ba hau ji ba. Ayah, nang mathakta kamaina. Kena? Naubar mathakta ni. Nauba. Nauba lao. Tundi. Tuan. Lam hen lu lam hai ba. Hajar bu deu sai hen ok. Chaluran hura. Koi lai do karom dai no. Khangdere. Kaim gyan men tadri ne. Rajarani yo hom sai sai. Ising ngang ising tu nau baga. Eta to re. ꯃꯌꯥꯝ ꯄꯨꯔꯥ ꯐꯨꯜꯒꯤ ꯑꯩ ꯀꯥꯞꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯂꯣꯟꯁꯇꯣ ꯊꯥꯗꯣꯔꯦꯅꯅꯦ ꯃꯣꯏ 40 ꯃꯤꯅꯤꯠꯁ ꯑꯗꯨꯃꯥꯏꯅꯇꯅꯤ ꯃꯇꯝꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯄꯦꯜꯍꯧꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯔ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯨ ꯃꯍꯤꯃꯨꯛ ꯊꯛꯇꯩ ꯇꯧꯔꯤ ꯆꯨ ꯃꯍꯤꯁꯦ ꯌꯥꯝꯅ ꯍꯥꯎꯔꯦ ꯑꯃꯗ ꯂꯨꯄꯥ 10 ꯑꯗꯨꯃꯥꯏꯅ ꯄꯤ ꯅꯪꯒꯤ ꯊꯨꯝ ꯌꯥꯎꯗꯕꯗꯣ ꯍꯥꯟꯅ ꯂꯧꯔꯣ ꯅꯪ ꯊꯨꯝ ꯌꯥꯎꯕ ꯊꯛꯇꯣꯏꯔꯥ ꯊꯨꯝ ꯌꯥꯎꯗꯕꯗꯣ ꯉꯝꯕ꯭ꯔꯣ ꯑꯩ ꯊꯨꯝ ꯀꯂꯥꯅ ꯌꯥꯎꯗ꯭ꯔꯥ ꯂꯦꯕꯨ ꯌꯥꯎꯗꯦ लेबू यावद्रो ꯌꯥꯎꯔꯣꯗꯃꯣ लेबू हापन जाब्रो ꯂꯦꯕꯨ ꯑꯁꯦ ꯅꯥꯏ Ora buka ya la. ꯅꯪꯒꯤ ꯅꯝꯃꯨ
ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯨ ꯃꯍꯤ ꯊꯛꯅ ꯂꯣꯏꯁꯜꯂꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ